Arambai News Guwahati da Maithelongi Pau Tabiribasingbu Ihan Hanbamaktada Chingangbam Susitrani na Kurumjari. Hosing asigi samlappa mariba pausing lawirase. Mathaga Samgi Dribugar University dagi Reginga Mari Lenana Pau ama lakli. Ex-student yauna senior mahiroi kaya changduna junior da ragging tawbadagi khangbangam Anil Sarma Kauba University asigi mahiroi ama PNGV hostel gi anisuba matholdagi chongthaduna chen bataki. Adubu yumdagi lapna hostel da layduna mahimasing tamba lakchaba mahiroi asi maral amata laydana ngasidi Dribugar gi Aditya Hospital gi ICU da laikanaduna layri. Tawbagidi mahaki phibam hanadagi kharadi phagalakle hairi thodo asigi wahudagi mahiroi mari police na phakre mahiroi 19 na hostel dagi tan thokre mahiroi mari gi mathakta university authority na FIR pankhi maragasida Assam gi education minister Dr. Ranoj Peguna university authority singna mitna singna leinanaba hairakibata natana ragging gi report phangbaga khudakta akanba action laukhatnabasu hairakli asidasu natana ex student singsu hostel leibagi ayaba pidanaba khangalakre Guwahati dagi chahi nipan khakta suribe Gunjan Sinhabu Colors TV channel gi dance reality show Jhalak Dikhlaja season 10 gi winner oina lauthokre Gunjan ga loinana mahaki atopa jagoi gi partner Tejas Verma amadi choreographer Sagar Borana trophy asiga loinana lupa lakh kun gi check mana amasu phangki Ngasi Silchar Assam gi cabinet mifam phamlagani Dima Hasau Dhemaji amadi Bongaigaon na chingbada cabinet mifam hongduna phamkhrabagi matung handakna Barak Tampaki Silchar da phamnanabagi warep ase lawkhibani Mamangdasu Silchar da cabinet mifam phamgani haina anirak lepnakhrabani adubu isingi chawna maram oiduna animak yeithokpada takhi Cabinet mifam asida Barak Tampaki oina kanagadaba warep kaya amadi scheme kaya lokhalakpagi warep laukhthoklaba yai haina maroina Barak Tampaki miyamna thajaba thamnari Pawamagi matungina Assamdagi changba Manipuri sing ILP yaudana Manipura changbada athingba leire hairi Haukiba November 16 thangjanami Sangai Festival yengba chatluba Manipuri kaya ILP che paidravadi Manipur changba yaroi haiduna ILP che semlaga changba taki haibagi report ama lakli Maifana chahi khudingi pangthoktuna lakba ningol chakobagi thoram South Barak Hall da handaksu pangthokre thoram asida Maifagi president Thangjam Brojen namifam mapu Dr. KN Chana chief guest aduga guest of honor oina Kaisam Vidyapati RK Gopal Sana Saugaizam Suvankar Ima Sanathoi Aruna Singh Sangita Begum amadi Satyavati Rongmaina Chingbana Maroiba Mithung Singh oikhi Tampak Mayum Salahuddin General Secretary Maifana Taramna Upagi Warol Seram Herazit Advisor na Nungi Oiba Warol Thamki Ningol Chakobasi Barak Tampakta Khundariba Leihaucha Singhi Ningol Singbu Nungsi Chanana Lepminanaba Pangthokpani Haiki Thoramga Mari Lenana Fanjobam Loknath Ex-Secretary General Maifa Surjamukhi Singh Ton Singh Ranjit Singh na Chingbanasu Wangangke Chief Guest Ken Chana Mabung Mokpa amadi Machal Mache Singhi Mari He na Chesilhanaba Ningol Singna Yaipa Thaujal Pibiramosu Haike Asumna Vice President Rihanuddin na Thagat Wahi Piduna Chaklen Chaminarabagi Matung Maifagi Maikeidagi Ningol Singda Ngamzaba Khudolpot Tamke Tharomasida Joypur, Sonai, Lakhipur, Udharbon amadi Jirighat tagi Ningol Singh su saru yaraki. Patriotic Writers for a Manipur na sinduna pangthokhiba Manipuri nupi ayibi singi sairengda tariba lebak ningbagi masakta nainakhiba seminar hawdokpagi manung channa Manipur Sangai Festival da saruk yaba lakliba Manipuri Cultural Complex Bangladesh ki artist sing amadi delegate 53 su taramna okre Manipur gi nupi ayibi singi khuida lebak ningba haiba hiramasida state level seminar ama Bangladesh ki Supreme Court ki advocate SC Sinhana Sangakpam Kaithel Laiba Hotel Luncheon Bada Hokdoki. Seminar Hokdokpagi Thoramatuda Imphal West ki L. Bovi Devi Nauribam Kambaluang Dr. S. Maniton Amadi Konjengbam Dilip Anina Akanaba Mitung Singh Oina Saruk Yaki.
ngarang pangthokiba seminar adu saknaraba aiba Sahitya Academy awardee Dr. H. Lanchenba Maiteina moderator oikhi haina Assistant Secretary A.K. Gyaneswari na thadorokpa chirol amana khanghalakle. Assembly Mikhal Pangthokadabagi Tha Khara Khaktamak Ngaraklaba Matamasida Meghalaya gi CM Conrad Sangma Achoba Chaitheng Ama Mayoknaba Takhre. Assam Meghalaya Ngamkhaida Irang Thokibagi Pau Tapna Nemtharakpata Ngairi. Meghalaya Assembly Dagi ruling NNP gi MLA ani yauna MLA ahum Meghalaya Assembly dagi resign tawduna BJP da changkhre. Makhoi gi resignation letter Assembly Speaker da pishinkre. Meghalaya da NPP gi MLA kulhumdoi leirambadagi ngasidi kunmathoi khaktamak ngai hore. Loinana TMC gi MLA amasu resign tawkhibadagi TMC MLA singi masingsu taramathoi khaktamak ngai hore hairi. Handakta November 18 da Lebagasi Prime Minister Narendra Modi masamak laktuna hangdokhiba Arunachal gi Itanagar gi manak nakna holongi dalaiba Doni Polo Airport tagi ahanba flight ngarang November 19 Civil Aviation Minister Jyotiraditya Sindhya amadi Arunachal Pradesh ki CM Pema Khanduna hangtokre. Ahanba flight asi Indigo Airline gi Itanagar to Mumbai via Kolkata tamna airport asidagi paiba hauki. Stern Nagaland People's Organization NPOGI Luchingba Singna Lakliba December ahum Union Home Minister Amit Sahaga unaragani. Tonganba Frontier Nagaland Sembagi Makoigi Amatangaraba Wafamadugi Matangda Union Minister Asiga Khanagani Hairi. Panbayai Nagaland gi apunba district Tarataruki Manungda district Taruk-tadi NPOGI khut yamnamak kallibane. Karigumba tonganba Frontier Nagaland State ki makhoigi wafamasi pidaba thoklabadi mathang chahi Nagaland da pangthogadoriba Assembly mikhalasi boycott tawgani hainasu kihalakle. Tamthiraba Delhi da handakta thokhiba Shradhawa thok adugi anoba langla langjel kharasu phangba ngamkhre. Shradhabu hatlabagi matung Shradhagi khudop adu mahakna mahaki anoba girlfriend da khudol oina pikhi hairi. Shradha laikhidrabagi matung kharani Shradhagi phone adusu sizinakhi amadi mahaki marup mapang singda number adudagi makhoi ani khainare haina sandok lamisu hairi. Shradha hatlaba matung mahaki hakchang matup kakpadasnakhiba horai macha adusu police na phagatpa ngamkhre. Cheragasida drug peddler amasu phare mahak aftafka yamnamak naksinaisu hairi. Asumna Delhi da Shradha mihat kamanaba thodok ama thokpagi paw lakli. Nupi amana mahaki mapuroibagi hakchang matup tara thokna kakthalaga fridge da thambagi pawne. Asumna Shradha mihat ki wathok nemthadringai amadi thiumbagi thabak kanna chatharingai marak asida nongpok thangba Delhi dagi Shradhagi case ka yamnamak manaba case ama lakhibasi tasengna ngakningai ne. Report matungina punam kogi nupi amana hana yum palubadagi phanglakhiba machanupa aduga manaraga mapuroiba Anjan Daspo hatoklaba matup tara thokna kakthalaga freeze da thamki hairi. Nupa asina mahaki likon yonthokibata natana Bihar da leiba mahaki ahanba nupida sel tharambagidamag mapuroiba asibo hatkibani hairi. India da Nampuda Dharma Hongbagi Wathok Chaukthorakli. Ruling BJP na matik chaba thorang kaya matang paikhatkani hairakre. Center na Supreme Court ta affidavit ama pikhaladuna asigumba Nampuda Dharma olhanbasi thingbangamba ain ama semgadabani hairakli. Supreme Court nasu Nampuda Dharma olhanbana lebagasigi security da chaitheng pi hairakre. Pibamasida Supreme Court na ain asigi matang da khut thingjilikpasi tasengna thagatningai ni. Asumna Supreme Court nasu illegal conversion namaram oiduna thokliba thodok wathok singasi register tawba tai maduda semdokningba kharadi semba ngamgani hairakli. Food Safety and Standard Authority of India FSSAI na Himalayan yakbo food animal oina approve tawkhre. Arunachal Pradesh ki West Kameng District ki Dirang da leiriba National Research Center on Yak da leiba official amana khongjang asi akhanaba sa asigi
masing hantharakliba si check taunanabagidamag paikhalakpani hairi. Panba yai English ngani kunma thoida yakpo food animal oina ziznabagi ayaba pibinaba FSSAI da NRC yakna memorandum pishinkiba laikhrabane. Aroibada tentakpa maroiba pau khara. Awang nongpokta transgender community chakut hannabagidamag official beauty amadi talent pageant Miss Trans North East English ngani kunithoi ngasi November kunmapan amadi hayeng kuntrada Guwahati na yumbu oiduna pangthoklagane. Handakta Assam amadi Meghalaya ngamkhaida leikidraba Assamgi forest guard Vidya Singh Lektegi imungda lupa lakh 13 gi ex gratia pigani haina Assam lengakna lauthokre. Asida sunatana mahakna laikidaba numit adu fauba phanglamba mahaki tolop adu mahakna thabaktagi pothabagi chahi adu fauba pigani su hairi. Asida sunatana laikidraba forest guard asigi loinabida lengaki oiba thabak amasu piragani haina Assam lengakna lauthorakre. Meghalaya lengakna ngamkhaigi sensitive oiba area singda border outpost linkhatlagani haina CM Conrad Sangmana haikre. Mukro firing gi numit tarit nigi matung ngarang thokaba numit tagi Meghalaya sinba thungna internet service amuk hang dokre. Kuki Chin refugee sing hingsagi thokdok kaya khangba ngamdabadagi Bangladesh thadoktuna Mizoram da changsilakpa lepa leitri. Hauzik chathariba Vijay Hazare Trophy da Maharashtra gi batsman Rituraj Gaikwad na over amada taret phuduna record thamkre. Hariba single over asida Rituraj na run nipuhumdoi lawbangamki. Maharashtra amsung Karnataka gi marakta ngamkhaigi lan kankhalakli state animakna magi fireb hongdoknadri pro Canada group na achoba protest rally kaya leptana changsilakli. Delhi gi air quality very poor gi category da chankibaga loinana AQI su ahum ani nipan yokre. Election Commission na Gujarat ki Somnath district ki Kir Forest da voter ama khaktangi damag polling booth ama hangtokre. Tripura da assembly mikhal naksilakpaga loinana rajniti luchingba singi marakta chingilan kankhalakli. Tripura gi hanagi chief minister amadi CPIM luchingba Manik Sarkar na Assam gi CM Himanta Biswa Sarma asi fraud ni hairakli. Yamnamag asa chaungna launch tawkiba Swadesh Darshan train matam pumbagi oina cancel tawkre. Masi passenger watpadagi train asi cancel tawba takibane. North Korea gi luchingba Kim Jong-un na akanba fireb amaga loinana malemgi khwaidagi chawba nuclear khulai langai North Korea na oiragani hairi. China gi akanba lockdown marakta miyam haurakre. Lockdown amuk hana thambiraganu haibagi kholaw kya lauraduna China gi mafam kya da wakat khongjang kya leptana changsilakli. Kholaw asina maram oiduna nilibasi maroina sahar singdani asumna China da irang thokpagi tongan ba video taramathoi viral oirakre. Qatar da handakta sanakhiba World Cup football match da Morocco na Belgium bu maithiba pikiba dugi matung Belgium da riot thorakpadagi Belgium police na miyoi kaya phajenkre. Amadi World Cup football da Ghana na South Korea bu ahum anida aduga Cameroon na Serbia bu ahum da draw chatkhi. Amadi ngarang athengbada sanakhiba Brazil amadi Switzerland gi match da Brazil na Switzerland bu amasino da maithiba pikre. Ngasigi onadi Arambai News Guwahati da Maitilon gi pau sandok chaba matang sa loisan jawaga loinana tabiri basingbo amukaso hanna kurumjari.